अहानबद तेंदक पाव मना कम्युनिस्ट पार्टी ऑफ इंडिया CPI ना प्रेस रिलीज में थोलखरे एपोलॉजी ने इनप ओइदे CM बेरेन रिजाइन तौगदबने है वाफम थमलकली अमरमदना इंडो म्यांमार बॉर्डर की मणिपुर का ताइनबा परिंग किलोमीटर 9.214 फेंसिंग तौबलोरी बॉर्डर फेंसिंग की परिंग लंबी सेम की थबक सथरी है मिनिस्ट्री ऑफ होम अफेयर्स की रिपोर्ट अमना हाइरी नॉर्थ ईस्ट लाइफ की थगलप अपडेट खतंग मैम थमजगी कोतुना सेंट्रल फोर्सेस डिप्लॉयमेंट तौबगा मरी लेना 12 और शटडाउन लौथोखरे है खरन की ममांग की हौना कोतुना थ्रेटन तौरदुना करिगुंबा मखोगी डिमांडसिंग असि फंगदबा तारगदी नेशनल हाईवे फॉर एन इकोनॉमिक ब्लॉकेट लॉन्च तौरगन हैना फुंगदोखिबा लेखरबने नॉर्थ ईस्ट लाइफ की रिपोर्ट मतुंगिना द कमिटी ऑन ट्राइबल यूनिटी कोतुना ngasi नुथिंगी पुंग अनि दगी हौरगा टोटल शटडाउन चथरगनी हैना डिक्लेयर तौखरे हैरी हाइरिबसी साइबोल एरिया दगी सेंट्रल सिक्योरिटी फोर्सेस सिंग लौथोक्तबगी मायोक्ता गवर्नमेंट की मायोक्ता पुंग तरागनी थोगी टोटल शटडाउन असि कौबने हैरी हाइरिब टोटल शटडाउन असि हयेंग हाइबदी जनवरी तांगहुम इंग्लिश ngani ga kunga mangagi ayuki pung ani phawba chathagani hairi economy gi yamna crucial route oiriba national highway 2 asida yauna hairiba economic blockade asi chathagadabani hairi karino pangang da ngangne ba akhoi bu protection tawdaba police training college dagi arm ammunition huge lokthokre haiba adu mathang sum torpada thobal district leiba third ARB gi battalion dagi khulai logani haina tawre mayam civil society organization gi mayam nupi ngang mayam changna thomdel hena aingonda masi ai haidok ning da bane adu officer hai tare Assam rifle gi officer khara chawba amana aingonda telephone tawre ai di khangda magi number do har save tawda pai rubada ai aduni man hai kari leire to sir smai tawdna district sar gi ni hai adus baina third ARB ida smai tawdna mayam arms ammunition low no mayam di smai tawre hai kanda da khara to mateng pangbiyo hoi ai su mateng pangnana lege kari gi no state force marang kaina leibudu moina atu bhoba protect tawba ngamdra brana aina haiba adudagi tanja sare na aina Noi Assam rifle se khoi di central force ni one of the oldest organization ni haina khoi di noi gu yam neutral force werum ngani na ado mina sum haina the noi one sided way hai bi noi chumbra mana kudak reactor khumi eba ingonda adu di haibi gnu sir khoina one sided or magadi more da chorchampur da sunu da battalion da shelter piba madudagi rescue tawrga khoina puthorpa maitai gi mayam singdo madu thomda basu yai hai noina shelter piraga safe protect tawrga noina rescue tawr puthorpa do yamna welcome tawi appreciate tawi adubu madu ai isagi hoina di madu ai asha tawdien ai haibne karigino sarana hai akhoi shelter piru protection piru asa tawdi haibi si karigino hai aina madu phai adu welcome tawi noi gi duty do madu appreciate tawi adubu aina asa tawrambadi minority leiba haiba tarine more da minorities leiriba maitai oiro Muslim sin housing oiro or non Manipuri sing leiba haiba tarine business tawra de leiba mayam si mafam du de minority tare adu minority tab de noi di at the nose of your battalion you may have a horpadu da noina no adu di yaro ya noina sung tho aga intervene tawraga minority leiriba mafam do protection tawraga noina thambiram ba sida kana da su you may have yaroi sida hatna sunaba yaru yes law and order si noi gi khutadi lem de ya adu su noi gi at the nose of your battalion ada you may have a hora aba mi hat pa hora aga di noi silent spectator da una dum yengadra ba noi civil administration si de noi et to ba mateng pangwa lakpani particularly noi koi khangi international border se guard tona ba noi de assignment siner line adu warga su noi gi naton sumang de noi gi adumaina mai thagalak ba adumaina hana sunaba yarok targa de noi kumai yenga leiba yabra adunate
noina protection pirga state government ki force leibaduga punna toraga ada minority oiraba ada leiba kangbu singdo rescue toraga putropai muhutta protection pirga thambiramba likewise Chursampur da minority ne oiba or Imphal da minority oin leiba community singse masi loina protection toraga thambiramba targadi it may take maybe 1 month or maybe 10 days 15 days protection toraga thamamba targadi marak to the wari sanana bi tanja amsu leramgadabne hujikti loina ba minority oibo using more dagi Chursampur dagi Imphal dagi loina ship to thokna khre Manipur se divide to khre ba haiba kanada masi aingonda khara kano toraga sir oi madu su sumdi sumi adu madu akhoi khutta leitamnina ma haiba karino what is mean by in their hand moi khutta leiti habji kari hai nona haiba adu aina thamjaningi di Manipur da thoiba irang thoiba thodo wathok se kuiman gre atai state da thokpa targadi whether it may be in UP or Haryana or Gujarat any part of this country thomba targadi sumaina leiramgani haibasi aidi sukha thajadi ahanmada Manipur optional gi maikei gi maroi bi ipausung miam da thamjagi Yemen da Kerala gi nurse mami hatpi gi maral du sibi gi dandi pikri Yemen gi president Rasid Al Alimina Kerala gi nurse Nimisa Priyabu English ngani ga taraga tret ki matamda Yemen gi miyoema hatkiba ga mari lenna jail du lera kiba miyoy sibi gi dandi pikri haina media report ki warol matungina phone tokli Nimisa Priyabu mi hatpada mari leina pikiba sibi dandi si thama gi matam gi manungda pangtholagani mara asida India gi maikei gi pikiba statement ama gi warol matungina di Nimisa Priya Yemen da sibi dandi pikri haibasi sapsana khangi adubo maki imung manung gi miyoi singda pangba yaba mating pangani haibagi thajaba wafam piri Priya gi imung manung gi miyoi singna su makhoi gi apama lairiba sing adu khangdoklaga aikoina thabak paikhatna bonari India government gi maikei gi Hiramasi gi matang na pibi yaba mating punamak pigani haina External Affairs Minister gi spokesperson oiriba Randir Jaiswal na phongdokhrabani Yemen gi President Rasid Al Alimina Nimisa Priyabu sibi gi dandi pikiba si Kerala da leiba mahaki imung manung gi miyoi singdi thamoi sukna nungaitaba phongdokhre hauzik masagi sei 36 surabi nupi asi kannana bigi damakta maki imung manung gi miyoi singna khotnabi yaba punamak khonari maki mama Prema Kumari nasu Yemen gi capital Sanada satliba sei asigi angan masarukta khungsat pangtoktuna Hiramasi gi matana watana kibalekre masida maruina maki masa nupi gi matak sibi gi dandi piriba du kokpi nabi gi wafamsu khana khibaga loidana victim oikraba imung manung gi miyoi sing aduda compassion na singba piraga maral kokpi bi yabra habi gi matana su khana khibalekhrabne English singani ga taraga teret gi matamda Nimisa Priyana Yemen gi national oiriba Talal Abdo Mahadi Koba Miwema Heart Kibiki Mara Laiva Tingney, Mark Yemen gi Kota Sathariba, Bishar Shibiki than the Pikre, Masigi Matung Tarakpada, Imung Manungi Miyoi Shingna, Tadopina Bigi Wapam Takshinduna Lakone, Makwe Yemen gi Supreme Court trial court ki order du gi mayok ta wakat ki basulekre, Adomenama, Appella du English Niga Kungu Humdo gi Matamda reject Toraki, Yemen gi President Supriya gi Appella du reject Okre, Amad Maramdi. Nimisa Priyabu maral ngakwi duna thadokpa haibisi victim oikraba imung manung amadi makhoi gi tribal leaders sing phongdorakpa wakhaluna du gi makha pona legani Prema Kumari nadi victim oikraba imung manung gi miyoi sing aduda compensation piraga negotiation tawna bhona khibani Indian embassy da appoint over lawyer Abdullah Amirna pre-negotiation fee oina lupa lakh taraga taruki senpam pinana ba demand torokibadegi September thada wari sanana ba lepkhibani hari Indian Foreign Minister gi maikei di harana July thada Abdullah Amirda dollar lising taraga mapan ga sanipan ga humdraga mathugi senpam asi hana pikhrabani adomoina mahan apun ba fee oina dollar lising ni fugi senpam pina ba takslakhi sep Nimisa Priya International Action Council gi maikei gi su Amir gi fee du pina pagi damakta road funding gi matangda ahanba installment du mai pakna khomjin bading ngamkhre adubo phana du matawkramna siznagadabano habigi matangda donors sing the mayek sing khangana na bo khonabada asobo khudong sadaba mayokna badi lekhi Nimisa Priya si India gi Kerala state ki palakata pokhibani
मा हौखिबा सही खरगी मतमसिदा येमेन द लेबा प्राइवेट हॉस्पिटल अमदा नर्स ओने थबक तौदुना लाखि माकी मपुरेबा मदे पिगलिबा मसानुपी अमदी इंग्लिश ngani taraga mari gi matamda sel thungi khudong sadaba mayuknabana India da halakhiba lekre matam adu Yemen da civil war tholingi matamni matam maramaduna visa pi dabadagi amu hana satpa yakidi hairin su paus da makata na fongdorakli amaramdana Pakistan ki army na Wakhan corridor control tawna bu honnarakhiba sina Afghanistan ga hakthengna muknarakpa yana leire Pakistan Wakhan corridor control tawna thorang sa tharkiba sina mara moiraga Afghanistan ga hakthengna muknarakpa yana leire haina media report ki warol matungina fongdokli Afghanistan ki maikei degi Pakistan Wakhan corridor da makhoi lanmi sing sangsilaktuna control tawre habi wafum tu yaning da fongdokri Pakistan amadi Afghanistan ki marakta yanadabigi thawong singasi nomu ki hengalakhi bukum tawri Pakistan ki defense circle na Wakhan corridor control tawna bonari hariba mafam si Afghanistan ki second neck kamersima haraga su khangnari ba mafamni Pakistan ki defense analyst su iramasi gi matang I pau sing share tawre social media ra thadorakwa post Pakistan na Wakhan corridor si loksinabagi tamakta hanana action ja thabokre Wakhan corridor asi yamna maruiba mafam amadi oiri Pakistan Wakhan corridor bu control tawre habigi report amada sandorakhiba sera asida Afghanistan ki maikei degi makoina Wakhan ki corridor duda Pakistan ki lanmi sing jangsilakpa laiti hairi Badaksan police command ki spokesperson amagi warol bu khorasan diary na palladuna pongdokhibada hauji mafam adu Pakistan ki lanmi sing jangsilakpa natragana Wakhan corridor adubu capture tawre habigi karigumba claim na singbagi report sing laitri Pakistan ki military na Wakhan de attack sa thari habigi wapam ama social media ra sandurakli basi to ngani hari Kamarsi mandi Seba Sarib na lusingba Pakistani government sina Wakhan corridor bu control to no bo honari basi yamna challenging oiba tax amane hari sima na pankibada Wakhan corridor asi Afghanistan na China ga phaunariba akhubolami amani karigumba Pakistan ki makai gi corridor si control to bu taragadi Tajikistan da direct oina sangma yaga doribani hauji ko oina di Afghanistan na Pakistan ama di central area ga samnari ba mafam asi kaknana bigi barrier ama oiduna leiribani Wakhan corridor bu lokshin bigi oithokpu yabigi phibam amagi matana wari saraduna simana haikibada Pakistan leba si asobo sakti leba mani adubu hairiba leba sina China ki maikei gi mateng lobigi tangai fadabadu leiri reason asimaru oina Uyghur militant singa su marirani Uyghur militant singa si thoidok handokna China gi Xinjiang province da lalhau sathriba Muslim gi jati singni maram asida Pakistan na Wakhan corridor bu control do bhaibasi China gi maikei gi su yana ba purakadaba mande hairi karigumba Pakistan na Wakhan corridor si loksinana bu honnarak pataragadi masi international gi oiba akanba pressure su mayuknaga doribani masi gi sumathakta Afghanistan sasan pairiba Taliban amadi Pakistan gi government gi marakta su muknabigi thaudok si hengalaka doribani Pakistan Afghanistan air strike sa tharkraba matung tarakpada Taliban gi maikei gi laman khumduna khuthoknarakpadagi Pakistan gi border outpost asi kudum chansin khibagi thaudok su laikre haiden su paus da makhata na fongdokli Makasa tarak poina to paukhrana Manipur lenga ki Council of Minister da yauriba Kuki Minister ani laukthoknaba CM na taksingkhre Manipur da thokliba irang asida Manipur lenga ta yauriba Kuki gi lusingba singna phongna sagali haibasi mayek singna khanglabani maramduna lenga asigi Council of Minister da yauriba Kuki Minister ani asi mapam lauktho haiba dabi tawba roingna hauju oiriba Manipur gi phipam asida lenga ki sapsaba phirep ama khangan bi waina su Naharu lamjing mairana Manipur Minister Thomam Berenda ayib sirol pisinduna taksin kreari Naharu lamjing maira advisor sapam Mohendro amari President case hay sanahal no kuyek piduna Minister N Berenda pisin kiba sirol duda hairip wapam singdi sin Kuki jau singna thawin sin Manipur gi laimai da tokhaiba laiba ama siam na sei kya gi mamang gi siam sadunu laklaba thorang ama gi makhada hauki pesai English singani ga kungo humdo gi me humdo gi hoduna Manipur irang thulakhibani haibasi kakningai leitraba asum bopni makhoi gi homeland jalengam pinaba horakliba lala sida lewa paibadi yariba minister led paw hawki amase nemsa ki gen yauna sin Kuki jo MLA tarana ain kaina sangsilakhiba sin Kuki jo narco terrorism bo fong sagalibani
ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯄꯤꯅꯕ ꯍꯧꯈꯤꯕ ꯃꯦ 12ꯗ ꯆꯤꯟ ꯀꯨꯀꯤ ꯖꯧꯒꯤ MLA 10 ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯑꯏꯕ ꯆꯤꯔꯣꯜ ꯑꯃ ꯄ꯭ꯔꯦꯁ ꯊꯥꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯏꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLA 10 ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯄꯥꯏꯈꯠꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯗꯁꯨ ꯍꯥꯏꯖꯈꯤꯕ ꯂꯩꯔꯤ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 13ꯗ MLA 10 ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ BJPꯒꯤ MLA 5ꯒꯤ ꯃꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯅꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯍꯥꯏꯖꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯁꯤꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 13ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯦꯔꯣꯔꯤꯁꯠꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯃꯁꯤꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯅꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯂꯣꯏꯅꯅ आज तक पीबा इंटरव्यू अमद मणिपुर की इरांग असी लाइनिंग लिस्ट नत्रगना टेररिज्म ग मरी लेनदे मसी फुरुप अनि गी मरक थोप इरांग नि हाना फोंदोखि अदुबो मीडिया हाउस अमदी मसक नायरबा मियोइसिंग हाइबदी थबक्तगी पोथारबा आर्मी जनरल अमदी हाई कोर्ट की चीफ जस्टिस याउ कयाना मणिपुर हौजि हौजिक साथरि इरांग असी टेररिज्म की थौंगनि मसिदा मरु ओइना मपालेबाक सिंगी खुद याउइ हारिबनि लोइदना टेररिज्म ग मरी लेनबा हिंसा की थौदोक सिंगी वारोइसन पुरनब होनब हाइबसि इथनिक वायलेंस का खेनब लैगनि हेनसु फोंदोकनखिब लैख्रबनि हेना पाउसद मखाताना रिपोर्ट तौरि सेरोदुन हाई ओइरग्लिब मणिपुर की फिबम असिगी येंगलगा मदि इरांग असिगी वारोइसन अम पुरनब अहानब खोंथांग ओइना मणिपुर की इरांग असिदा मैसा खेना साकनब थाव हाइजिलिब मिनिस्टर लेट पाउ हाउकिब अमसु नेमसा किबगेन लखोकपियो लोइनना यूनियन होम मिनिस्टर अमित शाहना फोंदोखिबगी मतुंगिना टेररिज्म बु ओइगेरा नत्रगना इथनिक वायलेंस पोइरसु सिनकुकी जौ फुरुकी मियोइसिंगी थावेनसिंगी मखादा मणिपुर थोक्लिबि रांग असि लक्षिननबा मणिपुर लेंगना लमदम सिगी मियामगी खनबिदुना लेंगाकी वेब सबसाबा फिरेब अमा लाउथोकपियो हाइनसु अपील तौखि नकल अमरमद इंडियन कॉन्स्टिट्यूशन की आर्टिकल 191 क्लोज A क्लोज D अमसुम मणिपुर लेजिस्लेटिव असेंबली की मखादा लैरिबा चना कंगलोन की मखादा सिनकुकी जौगी MLA 10 डिस्क्वालीफाई तौनबा थौरांग पाइखतपिनब नहारो लमजिंग मैराना हौकिब डिसेंबर 13 मणिपुर की स्पीकर थोक्सम सैत्रबतादा अइब सिरोल अमसु पिसिनखिब लैख्रबने हेना पाउसद मखाताना फोंदोरक्ली लोसलपुर तेनाको पाउंग खतंग म्यामन थमजगी काबो वॉक्सिंग द हयिंग खोई पाक्तकननु सिरे नंबोल असेंबली कंस्टिट्युएंसी की मनुंग जनबा काबो वॉक्सिंग द लबुक मनामा सिंग थादुन इंखोल कोइरिबसिंगना ngохगी लफमसिंग अकन मखल की तिरा खिदा कापन मरम ओइदना खोल असिद लोइबा हयिंग खोइसिंग पाक्तकननु सिरे हरि हयिंग खोइसिंग पाक्तकननु सिरकपासिना खोइ लोइदुन हिंगलिबि इमुंगसिंग कोक्तु खुरामनारे हरि नमिनिनी की ममांगदगी हयिंग खोइसिंग सिरकपादु ngarang सिबगी सांग हेनखियमदि ngasi फावबा खोइसिंग सिब लेप्त्रि खोल असिद योगलिबा हयिंग खोइसिंग असि सरुक मंगागी मनुंगदा अहुमलोमदि सिरमलगनि हाइना थाजनरि खोइसिंग असि सिबगा मरि लेनना काबो वॉक्सिंग मखा लेकाइगी खोइ लोइदुना सेंदाल लंबी ओइनबो होनरिबा नोंथोंबम माइपाकसि हुंफुगतरेना फोंदोकलदुना खोल असिदा अमुक्ता थोखिदिबा मोंगदा हयिंग खोइसिंग असि सिबा होरखिबनाइनसु पाउसदा रिपोर्ट तौरि तेदंग असुमना मैम थमजरमगे दुगा हौजिक ओइनदि मैम पाउस मतांग से लुसिनजरगे मसुम मैम पुना नौबा अपडेट ngamiनसे